ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ, ꯉꯈꯥ ꯆꯤꯟꯌꯥꯎꯕꯤꯅ ꯂꯥꯡꯗ ꯊꯨꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯆꯤꯟꯊꯤꯕꯗꯒꯤ ꯆꯣꯞꯄ, ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕꯅꯤ꯫ ꯆꯤꯟꯐꯦꯟ ꯐꯔꯨꯕꯗꯒꯤ ꯃꯑꯣꯡ ꯆꯥꯍꯧꯗꯗꯨꯅ ꯃꯤꯃꯥꯡ ꯐꯝꯕ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯆꯤꯟ ꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯀꯦ ꯍꯣꯠꯅꯕꯗ ꯃꯑꯣꯡ ꯆꯥꯍꯧꯗꯕꯗꯒꯤ ꯍꯦꯟꯅ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ, ꯇꯨꯔꯦꯟꯒꯤ ꯏꯆꯦꯟ ꯍꯪꯒꯠꯅ ꯆꯦꯟꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕꯒꯨꯝꯅ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ, ꯎꯠꯇ ꯇꯨꯔꯒ ꯋꯥꯏꯗ ꯍꯧꯒꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯍꯧꯔꯛꯐꯝ ꯀꯌꯥ ꯐꯠꯂꯛꯇꯕ, ꯅꯤꯡꯕ ꯃꯄꯥ ꯏꯊꯨꯡ ꯊꯨꯡꯗꯕ, ꯌꯥꯝꯅ ꯂꯥꯏꯔ ꯆꯨꯗꯠꯅꯅ ꯍꯧꯔꯛꯄ ꯑꯃꯁꯨꯡ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯈꯨꯗꯣꯡ ꯏꯆꯥ ꯆꯥꯔꯝꯗꯕꯗꯒꯤ ꯈꯔ ꯈꯔ ꯆꯥꯔꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ, ꯃꯄꯥꯒꯤ ꯃꯆꯥ ꯎꯒꯤ ꯎꯍꯩ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯆꯥ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ, ꯂꯝꯆꯠ ꯁꯥꯖꯠ ꯂꯧꯏ ꯍꯥꯏꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯔꯕ, ꯑꯐꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯑꯐꯕ, ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ, ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯔꯥꯟꯕ ꯑꯣꯏꯗꯕꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯋꯣꯏꯕ ꯁꯥꯕ ꯍꯥꯏꯕꯅꯤ꯫ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯑꯣꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯆꯨꯝꯕ, ꯑꯐꯕ ꯃꯤ ꯁꯥꯗꯨꯅ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯍꯨꯏ ꯊꯧꯗꯕ ꯊꯧꯖꯤꯟꯕꯗꯨ ꯃꯉꯥꯏ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯊ꯭ꯔꯗꯤ ꯍꯨꯏꯗ ꯁꯨ ꯁꯨ ꯍꯥꯏꯅ ꯊꯧꯖꯟꯗꯨꯅ ꯈꯣꯡꯍꯟꯕꯒꯨꯝ, ꯌꯥꯅꯤꯡꯗꯕ ꯑꯃꯁꯨꯡ ꯀꯤꯊꯤ ꯀꯤꯔꯨꯝ ꯂꯩꯔꯕ ꯃꯛꯇꯗ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯍꯌꯤꯡ ꯈꯣꯡꯌꯥꯝꯕꯤꯗꯣ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯊ꯭ꯔꯗꯤ ꯃꯅꯝ ꯑꯃ ꯇꯥꯕꯗ ꯍꯌꯤꯡ ꯈꯣꯡꯌꯥꯝꯕꯤꯅ ꯍꯦꯛꯇ ꯄꯥꯏꯔꯛꯄꯒꯨꯝ, ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯍꯦꯛꯇꯃꯛ ꯂꯩꯔꯝꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯜꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯇꯨꯡꯕ ꯕꯦꯔꯥ ꯂꯩꯕ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯊ꯭ꯔꯗꯤ ꯑꯐ ꯐꯠꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯈꯔ ꯋꯥꯠꯄ, ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯇꯧꯕ ꯃꯤ, ꯃꯌꯥꯝꯒ ꯃꯥꯟꯅꯒꯟꯗꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯑꯩꯅ ꯃꯥꯄꯜꯗ ꯃꯉꯥ ꯇꯤꯟꯁꯤꯜꯂꯒ 2 ꯇꯥꯏ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯆꯨꯝꯃꯤ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯘꯔꯤ, ꯀ꯭ꯂꯣꯛꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯔꯨꯞꯁꯤꯡꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯔꯥꯖꯦꯟ ꯃꯣꯏꯔꯥꯡꯆꯥ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯅꯤꯛꯁꯜ ꯊꯥꯡꯖꯝ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯔꯣꯅꯦꯜ ꯑꯀꯣꯏꯖꯝ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ
9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯊ꯭ꯔꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ ꯃꯍꯩꯗꯤ ꯌꯥꯜꯂꯒ ꯃꯄꯥꯟꯗꯤ ꯁꯥꯗꯕ ꯀꯔꯤꯅꯣ ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ ꯃꯍꯩꯗꯤ ꯌꯥꯜꯂꯒ ꯃꯄꯥꯟꯗꯤ ꯁꯥꯗꯕ ꯀꯔꯤꯅꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯗ ꯑꯃꯨꯛ ꯎꯅꯔꯁꯤ